Chingsu Hospital Chawkraba building do ngasidi makhal kayagi leitengna miyamgi pukning chingsinduna mityeng honghanba ngamdanaba mawongda sin langli. Lamdam sigi maming leiraba hospital amagi silver jubilee celebration ni tarai ba amadi oiraroi. Achaw asang leibaki famnaiba kaya sulakadauribani madugi sumathakta maming leiraba celebrities Lia amadi khagimbasu yaugani haibagi pau tabada building dugi akoibado reporters paparazzis kaya makhoi gi camera mayam do sim saduna mangak tekkadaba makhai makhoina lakadaba maikai yengduna ngairaga leinari. Nin khongliba langliba mayam dudagi kharanna thairaga machi amada lepli pambom du khasik muklaga khudangi kondam du semli grey machugi formal shirt ni amuba machugi khongrau ni akhangba minadi adum khanglamgani setliba phizol do icham chamba malabasu furitki kundam do khak ubada setliba do icham chamba phizol di natte haiba pocketa khongliba vibration du da YAICHENBA lakliba call du paikhatle. Hello ida nangai leirino aidi holgi jangpham manakta lei nakhoi mamaga pabongga di hosh ni na makhoi di ngasai dagi busida leir nangna hosh ra guest la kaino gyanam ta de lakhiroi dro nang de o aikhoi di doctor na tiye guest ne guest ai ga liya ga di function tangkhai chalakpada lakani moi doctor gi khadang nombi speech mayam do ngang baluiram lani haiba kan da lakani liana nangi update chango na engon da haiba du da sumhangak pani pirakliba paukhum du da YAICHENBA khasik noi makha tarai mana amo magi manager du na ngarang pau hore makhoi laktringai mafam do soingam yaudana ba aina hana chatlaga yengsilamo haire ngasai dagi wari sanari badu khagembani magi marupki phibam kamdauri haina hanglaklibani adugi shumathakta liyagi ningai indaba ngamba kanabu leibage khagembasu magi marupto mafamduda mi anoba mayam maraktuda mathanta nungairam laroi haiba khangi phare aishu thuna lakna babudi tawragi nang warasu wana ngaktang dingaramuko phone du thamkhibaga YAICHENBA changpham adomda marang taunaribado karino haiduna haifet manak changsinduna yengi VIP achauba malakpa mali security kayaga loinana thausilakliba gari do ubada YAICHENBA nokfet tawi lakliba misakto kanano haiba mahak khangi gari gi thongdo magi security na hek hangdokpaga ngaurok ngauba sandal duna leimai de hek thengbada malem prithi do khajik nikpagum phawhalli kalli magundu mahaki ngaurok ngauba phaizom duga brown machugi waistcoat duga gari dagi hek kumlakpaga makhutlona duna leiramliba miyam duda thaugalon utli khakliba koiduna nokliba minok tugi magunso hengat hanbagum tawhalli lakliba misakse achambadi natte MP sakhensana thongam sakhensana miyamna khwaidagi kinaba khwaidagi mathona suleiba achumba chatpa miyamgi kathoklaba MP sakhensana leiramliba reporter singdo sakhengi manakta chensinne function duga mari leinaba wahangdi kaya bo hangde leibak ka mari leinaba wahang kaya hangli matangon thokna cha khidre khali pukning de YAICHENBA na adubu sakhenso hei singna khomi paukhum singdo tentakna matam ikan kanadana gari amaso muk thaujile reporter khara amadi amuk lakliba gari adomda chenake gari gi thongdu hek hangdokpaga selakliba sari dugi machi ama hana tarakpa ui off white machugi sari ni figi mapanduna sana machuna piktakna chatli setliba blouse duna amuba machuni ningthizabhi kuchududa leitingliba phizoldo onthokna chanakre onthokna pakchakre reporter singduna madam haina tanaduna kauri nokfet tamak tawi paukhumdi pide masamduna sambuloina pulli makhutuna laibakta tariba samlangdo khajik khomgatle luktharap tawna manung changkhiba maikaiduda sakhen sanana tanaduna yengkhiba mityengdo khanglamgadra uramgadra khanghaningba mahaknade khudingmaktu uhawi YAICHENBA na pumnamak khangi wari singso khanjai mathanta minambana thallaba masagita khanaraba hojiki matamdabo asigumba nungshiba magidi thiba phangkhigadra thazade leiramgadaba mande oithoktabani irang langlambado makhoi ani changkhibadagi kharadi nemthakre reporter singdo maru oiba mi lakadaba watli khanbagira machi da muklai senduna leine YAICHENBA su adumangai
Function do manungda changning ba phaude. Lia su laktri, Khagemba su laktri. Khangnaba so amata yaude haiduna, mapanda, matai oirapna, leapduna, mayamgi matau yengduna le. Nakanda kanagumba ama, fat lipsilakibani. Later yobirapro. Konjela domda, YAICHENBA, mamay laythokduna yengi. Nupadu masayam nana lai. Function yauba lakpa mi soidana oigani. Angoba machugi suit ni shetlibado. Manungdana, silk ki, scarf amathai. Ngaksamdana, kautak siriba, sanagi liktusu, mayek sing na oi. Makhutta, cigarette box ama pairibadu su ure. Hangkiba wahangdo ningsing laktuna, YAICHENBA paukhum phatpire. Later days yaujade, warobino. It's okay, kishu kaidi. Aishu manungda sumpambado, wari dana, ngak pothagi na thogleni. Haukiba kyam kuirage. Aidi ngasaidagi, mapanda sum leibani na khangdre. Hobabudi, ngak oire. Tangkai chile haibe. Celebrities khara lakani haibadugi ngaibo oina tapli tawribra khangde da function sisu. Ha, khangdre da. Hospital amagi function oirabasu doctor singdagi makhoi ni hina maru oiba mal. Makhoi yaudradi mapung phade hai. YAICHENBA tumen tai nokfet tamak tawi. By the way, aigi ming lamyanba. Doctor lamyanba. Aisu hospital se da thabak tawzabani. Oh, aigi ming ni YAICHENBA. Aidi sida thabak tawzaba nate. Khagembana invite torokpagi sum lakpani. Nakanda lepliba nupado ingangakna. Khagembai marup oire. Aina ngasai makhoigi matangda panjakhibado warobinu ko. Ai kaisu khanjadeda. Adomgi mod sum phongdokjabani. Tanjadudani mayam amuk marang tawnarakpado. Mayam du koilang langi. Camera puthokduna, mic puthokduna same side. Amana amadagi hannaba hotnai. Thangna na khamliba gari aniduda mayamdu pulap omsili. Building manungdagi amuba suit setba makhoi khara chenthore. Bodyguard oiraba male omsiliba mayamdo inthoknaba laknari. YAICHENBA maso mafamduda bodyguard oina laklibani haiduna amukso makhoigi manakta changduna mateng panglu sira khalli. Amukso liyana magi manaktagi lapna layu hairakpado ningsing laktuna lepliba mafamdudagi machi lengde. Mamangda khamliba gariduna Khagembagi oira male. Khagemba masana na taksido amasele. Nokfet tawraduna makhod hairaga garidagi kumlei. Maningda khamliba garidugi manaktamna chatle. Maningi thongdo tapna hangtoi. Camera gi flashlight mayamdo yengpham ama khangde. Mit thakat halli. Satargi makhol singduna mafamdo pumnen nilli. Ihan hana urakhi tabarabi khutsaduna setliba dress to khajik chingkhatlaga Thariba carpet tuda makhong tahalakibado. Black machugi one soldier dress ni selaklibado. Khagembagi tingthokliba makhuttu lauraduna makhoi ani punna changminare. Ubada mit thakatlaba camera gi flashlight mayamdo makhoi ani di anawba nate haibagum karisuna chungda chatli. Manung hek changlamdai mamaidu khasik leithoktuna noglakhiba magi minokto. Nokliba minoktuga loinana khasik ushinkhiba magi mishnado. Tasingna Leiriba mayamdubo aroiba oina shumduna thanamlage khanbagi pandamla. Ngasiso hongba leitri. Nokhi tawduna liyade yenglaga hairakhiba wahaini Dr. Lamyanbana. Heloina chelurabagum ngahak sumduna leiruraba YAICHENBA nakanda nganglakliba wahai singduna gyan khangta tahalli. Ha, kaibo. Kishunateda. Aidi manungda muk jangagi. Somde mapanda som lebi hokidra. Aishu changani, changminarase. Manung hek changlakpada teliba miyamdo ure, camera paiba mi ani ahum suleirame. Makhoidi tongana nekpa male, function dugi oina. Maru oiba Thoudam di Leishin kraba male, miyamdo mahai, makhoi ahum mari punduna, warisana duna leibana ayambani. Koyeng yengi YAICHENBA. Ure imagi marup Khagemba so mi kharaga onsina duna warisa duna leibado. Khagembasu YAICHENBAna leiriba adomda yenglaktuna kaidawrabagi haibagum mangakto khasik illaga hangle. Kaishu tawde haiduna magi maruppo pakhatanaba mangakto fat hai. Khagembagi manaktasu leiningde wahang kaya hanglaklabade madugi semjin sasinba paukhom mayam pigadabado YAICHENBA madumaksu tawningde. Laptakna kanaga supundabi leibashina hena fai khalamale. Nakanda purakliba champagne glass to amalawi. Mayam marakta tillabanina maso mayam duga chushina nava tawribra. Glass to khasik thangatuna khara thai. Amo
asum koina yenglakpada khara hena miyamna punba mafamduda mityeng tarui miyam laktudagi khasik lukthaduna huran yenglakhiba mityengdo michanabada pakhatna mamaidu koilei leiduna khangjakibadu kekulot pisanabagum magi mishna anido tanaduna yengjanaba hotnajakibani fongbabu ngamgadra kekulot libase ngamdaba yade khankibani yaichenbasu wakhaldadi yengduna dumak leiningi uriba mahakto lapna leyo hairaklabasu magi yenglakliba mityengdunadi ona tainaba wahanthok ama hanbagumsu tawri aduk nungaina tauduna sanariba yaichenbagi manglando thugaigi yauna thugairakpagum makhol horap ngangnariba wahai singduna kaihankibani kari wanoda sir atai haibani mayamgi manglan mayamgi lairimbi liyabu hekta hoi noina budi thazararoi adubu aikhoiga school pulakpa mi ayamba loina khanglamgani aiga thaina khangnarami isam samna aina hundoklambani mahakse mayamdu amu pulap noi karimnaba manba amasu yawba male makhoigi minoksingdo warido manak nakna sanabana hektaru re yaichenbaso aikhoi doctor se paibada khare henjin khrabo dawrisibo kaino sir phagi oirasu henmallimi sir gi wari dude as liyabu sir gi ex ne kaina mangda phawai thoklare yaichenbasu khangningna mamaidu laithoktuna yengle ngangnariba singdo ngasai mahakna thengnakiba doctor doni doctor lamyanba hena masadu langtaknaba phawhalle yaichenba nakhoina thajadraga liyai manakta chatlaga masada ekdang narusine ha wahaidu tabada yaichenba masado khasik pakhatba phawre charangne kaidosige haina laptakna lepliba liyada amuk yengi nakanda lepliba doctor du da amuk yengi karino khangdaba ama manungda omduna chaklakpagum masadu tawfam khangde yaichenba sir kaino ne onthok mi mayam mamangsida hoi thajare aikhoi doctor lamyanbana haiba loin chumi ko mayam lepminariba makhoi singduna khamjin khraba mali themduna mapanda puthokre kari thokladra pakhatlamba yaichenbaso kharadi sor hondokle lepmina khiba miyoi singduna thajakhidrabaso karigino khangde yaichenbanadi warido asingbani haina thajaki ngasai liyana changlakpada doctor lamyanbana utkhiba mawong matau hojikta bhab tarakle yaichenbaso ngangnakhiba wari singdu ningsingladuna yaichenba khutta pairiba champagne glass to the yenglaga wari sabagum chinbaldo khara chingkhalab nokladuna tapna hare she was the girl you did not want so she became the lady you cannot have thokliba ayuki nungsha mangaldo kaduda haina singna liselaktuna magi matawbu tumin yengduna leibagum tawri yamna chawbasu nataba magi luggage bag to haptaba yadaba kharadang khanduna hapa male masadu charangnabane hele amuksu thuna praprap loishenduna chatningi amuksu maphamdudagi machi lengningba phaude hapke tawramba furitto saurangnana phamungduda laktana langi ngasaidagi tumina machagi mataw yenglamba juni machabo tapna kaurai yai kaurakliba khonjeldo yaichenba tadaba nate adubo mamai lei thorakte warauraba mali ngasidi imagi yai nang imado waraubrane adumna tawganu ima lefam khangde yaichenba wahangdugi ona tainabada khumlei ima ai thengre thoknaba tawragi makoktu luktharap tawna mamagi makhong khasik soktuna khurumi Mikup ama phau panthaduna leiningdabagum mamai leithoktuna kadudagi thangdokhiba khongthangni tofam khangda khutum tashinduna leihobani mamade thongnawromda amu praprap chensinduna machana chetkibadu yengi karino magi gari de thodokpa udena mabu makhongna chetkadawribrane thongnawda mami tariba machagi saktambu makhutna nungshina nanbiduna imagi yai imana nangbu nungshimanbagi tawriba saklon mayamse nangnadi khangdredo nangidamak pukchel pikpisu oiri nangidamak thamoi kanbisu oiri nangidamak angawbisu oiri oikeni nangidamak khudingmak oiba ngamgani ichik chikpa lambini yumsu yamna tadabana minasu kaya khangnadaba lambini nakalamadana lengjumda magi firol hapa bag tu yale
Makhut amaduna jacket tu pairi. Lambi duda chachai haibagi wani. Wakhal madi lamphai amada chatkiba male. Pocket khinglakliba makhol duda khangpre khangi. Hello? Nang bauji kadai da lege. Uncle Thenbiuro. Yumdagi so nang gari pudabi thoki haine. Chummi thorakkibani. Yumdudagi pudaba yadaba pot kharatamak pairaklaga. Yarabadi masangaktabu chatki khalambani. Oinaribra warauribra amadi tauri yaichenba sumamagi maphamda. Yarni danga panglaplapasunati. Khara chatladi adum yorani. Sakhen paukhum du taraga sor asangba mahontoi. Khangdaba nate mahakso yaichenbagi magun. Mapasakna naw kolakpani. Karigi khangdani machagi wakhalon. Bungo. Namada waraubrani nangbo. Wahangduna hena mairi chukhatpagum hanadagi warauduna leiramba yaichenba hena dum mabukning nungsire. Uncle. Ay ngasidi wahang amakaktang hangjake. Hayune. Kaino nang yapambado hayune. Yaichenba taplapna. Ay yapamba haybabu. Pauko. Asingba pauko mamapam. Uncle. Karigino imana ibu manakta suklehaningdriba. Aibu karigi manaktagi lapna thamlibano. Matam kuinadagi sakhen sumi paiduna lakhibani. Masigi wahangsi nongmadi soidana hanglakani haina. Adubu khaludabani wahangsi ngasi ikhang khanghaudana asumna mafamda hanglakani haibadudi. Yaichenba. Wahangduna ichabu matam kuinadagi otuna lakli haiba aishu khangi. Adubu ibungo. Wahangsigi paukhum aina piba ngambagi thaunadi leitre. Nangi ma khaktana wahangsigi matik chaba paukhum piba ngamgani. Ngai ngamdaba tawgan. Lawsing leibini mahakti. Matam mahakna khudingmakki paukhum soidana pirakani. Thamkhide. Asa amata thamkhide. Paukhum phangani haibagi asa amata thamkhide. Makhota pairamliba fondo mafam khangdana laktana langkhibani. Lambi mayaiduda angawbagum phamduna leikibani. Karibu khetnaribage lamthongpham udaba panthongpham khangdaba lambi mahakka. Fanadi kuire lambi mayaiduda famduna leiribado. Marakta tarak chatkiba gari ani ahumduda tongliba miyoisingduna amuk mukhanduna yenglami angawbara haiduna. Adubu masa nanba phibam kaidaba angawbadi makhoisu uramkhiroi thengnaramkhiroi. Tashingbadi ngawrabani oirabani angawba mahakti. Nakal amadadi onthokpa phibam amadani leiribasi. Thainagi yumgumba oiramlabadi ngasaidagi hangathanda chetlibado ufuldi soidana thoklamgani. Ibema nangbu ngahakta tumina phamaga leyugedorage. Mayumdagi thokre haridubu maraina lakcharani haiba nangbo. Liya amukso sofadada gate phami. Tawfam khangda makotu tampakta amuk thammi amuk lauthoi. Amuk masamdu semi. Amuksu table da khiliba gamla machado thangdok thangjin tawduna mafam hongi. Charangne leitafam khangde. Asuk charangnaba punsida amukta fau thokhidri. Kari matik mayaibu chenbano. Setliba magi firoldo handaka chamarak suramani semlibasi. Gucci amoba machugi G printed dress ka flare pants kani setlibado. Dhaboba aigi dress ke sitodabra yam kemalaba. Among tora. Kaishu tawdese. Kem te hek tawde. Sidane ngaktang tuminamda phamagale. Nang yengbadane ai woina kok ngawkhale. Adubu bobona hairibadu tade. Amok fuk hawgatkre thangnaba kaduda chencha chatlaga monitor screen duda yeng. Yumgya koibada khilliba camera mayam duda mami tabra yeng. Ningba kai hanki sahum machet ama phau phangdrabada. Ningamdana tapna hawgalakhibani. Mishna mahakso matagi maikai ngaibagum michida khasik ukhiba mamiduna thangi tawramba khong thangdu phasenki. Mamaido amuk phasana onsinduna screen duda yengle. Mani mahakni. Masa khangda nokliba minok masa khangjada jongliba mihol. Amuk thuna chencha chattuna chawraba thongdo manungdagi hangdo khali. Yaichenba calling bell duda namge tawbado nanghode. Chawraba thongdo mathanta hangtore. Amuk ko yeng mathak oirapna kheliba camera duda mahak lakpa soidana uramgani haiba khangle. Manga khajik thangatuna camera da yenglaklibado asomdaso monitor screen da mayek sengna tari. Anido michanabagum mityengduna liyabu yenglakpada masado ithak thakat halli. Liya, tabro nangbo ibungo sula ene. Saka khangnaru laune.
Bobona thangnaba kadagi kaurakpa khonjelni. Ngasaidagi matagi maikay yengduna ngaijarambado hauzik manakta laklabada masado thauna pumba mangkhrabagum tawre akiba phawi. Handak nauna phaurakliba karino khangdaba angawba ihol mayamsi mahak tashengna akiba phawi. Wakhal mana mipaiba phaurabaso thamoi mana lamjing oiraga tapna thangkibani khongthangdo. Horit machido chetna paisele. Khajik chepthaduna huralaga yengjakibani saktamdo. Khauranglamba khuding kokkibagum wajaramba khuding mangkibagum. Chongliba mihulduso lakna fanaba ngamdana makhol hauna thokpagum tawrakli. Lamhenbi amagum thamoidagi mapan thoktuna chongthokningba phawbagum. Kamdauna no mihuldo asum mathak karaktuna khanauda chongliboi hek makhalli. Haima kaino amuka duda lepaga leiriduna ibungo laise sakhang maikhangnadana wariga saru laune. Maral leibigum tumina sofaduda fammi. Ihol magi maralni irang mangonda tainagadabani. Kari fadok pisige mabo asuk ngawhalliba. Tathak tagub lona hurana yenglakpado laknariboi khalli kaihoriboi ningi. Yochabina manak naksilakpada khamba ngamda mangonda chingsinbagum. Yaichenba ngakthoknaba thauna pumba arimba tahanduna magi ithak ipom nairiba tathakpi Mitsna-duda lupkibagum mahakso. Tumin leinabaduda bobona khajik khodemlaga wari saba hore. Ibungo se khagembaga tinabaniko. Khudingma khanglaba boboso sanariba kumhaiduda masu yauselage ninglamale. Khangna hangkiba wahangni. Hoi, khagembaga iga thaina school taminare. Khonjel da sumaya pubra mibu asuk sumliba. Chinbal khajik chiktuna maithongda mami tamlakliba minokto hajinnaba hotne. Amuksu khalli khagembagi ming haibada asuk phajaba. Magi ming kawraklabadi kari oigani. Tanja chadana mukso khambal chausile. Liya haiba wahaisi khaktamag magi chinbaldagi thorakpa khonjel oihanningai. Ichilinaudi kayano. Yumdadi kana ga leiriba. Thawoina hanglibani wahangsingdu bobona. Machu sanglibani wari ama kari kumhaibu sanaribano. Ithandane damo. Yumdana imagaiga khakleminai. Paukhumdu taraga magi potlum pumba mangonda nantharakpagum phaurakki. Khali liyana mama macha khakta ichik lamgani makhoi ani khak tarak awaba khudong chadaba nungaitaba karibu leiba zatno mamabu thadoktuna magi manakta leiraga thabak asibu tawnaba lakliba. Selgi awaba leiraba zatla mabo. Masigi maram natana atai atopadi thajade. Sel nangi nagunsi asuk kanbra mama macha phau setna hanba ngambra. Ihe, Liya, nangsu kari no wari saudana ibungoga. Ay coffee ra kaino semukhige. Ngasaidagi huran yengnaramba anido haujikti makhoi ani khaktamak ngai hore. Yaichenbagi chaning tadana holiba sorduna Liyabu kaihoriboi hek makhalli. Liyagi napadagi khasik nantaraktuna choina tariba samlangdu uraga Yaichenbabusu kaihoriboi hek makhalli. Ngasai ayuktagi thokre haraga haujikti ura ikaigino. Phone tawbaso sungchachatte na hai. Pakhatchaba langtaknaba ani yansannaraga wahang magi saklon lauduna hangjarakliba magi mataudo chinbal khajik kathoklaga tathak yenglakpa magi Mitsna-do malemsida khwaidagi kanba mayaido mashini masimak oiramgani makhongda turoidaba kanabu leigani. iPhone do lambida tahoraba adu thibada thengdokre. Phone amata hawbagi mana asukwana matam changna thiriba. Liya mana manghankiba thugaikiba phone iPad singdu ningsingluraga mathanta ikaiba sauningba phawre. Miyoibagi punsi manabadi malaga asuk khetnaba. Waridu khara thaidoklaga amuk hangla Liya. Thabak siri kamaina khagembaga tinai haibabudi khangi. Hai singna khumla YAICHENBA so. Ai martial arts samjare. Taekwondo, kickboxing. Handakse aishu thabak thiba. Ado mapachanana khagemba naibu introduce to wikibani. Oh, kanagisu mathau tade khalamba Liyado ngasidi paukhumdu taraga manakta YAICHENBabu lengdana leihanningbagi wakhal ama poklakhibani. Table da thamlakpa tregi makholduna tauramba makhoi anigi wakhaldo hek kaihanki. Bunga coffee se payusi. Hoidamo. Nangi leinaba mafamdo aina phajana di semabani. Nangi pochai singdo nangna pamba mongda sem.
Hema, nangbu bag macha sima khaktaru pura isibo. Audamo, kasham puningai leite da igidi. Ngasaidagi thoina khanjiludabado makhoi anina sanariba wariduda Lia sofagi nakanda thamliba bag tu ure. Purit ani ahum, khongrau ani ahum dagi hena yauramgadaba mande. Bag tu pikpagi mathakta yang na suui. Firol yamna yauba mande. Chawna semduna thamliba magi wardrobe tuga yengnabada mahakna purakliba firol sidi karisu natte. Amukpu set krabadi anirak hanna settaba Liagi hauna sani. Adubu YAICHENBADI leizariba firol kharado masing kayarak hanna setlabano haiba khangningba phaure. Lepkibani firepto, ningkibani warepto mikuptuda. Nangidamak karisu wataloi haina. Khudingmak pibabu ngamgadra. Pirurabasu latnarabadi kamdawni haiba wahang asina mabu laknabagum thorakli. Bobona wa makha taraknaba makhoi animak ngaibagum tumin laine. Pare. Tu. Sida uriba nakanda sariba guest house sida legadabani. Manungda loimak leibani. Bathroom, kitchen loina. Awada pa nangna pamba leirasune. Aingonda dum hairuko. Ahoy damo. Mamai khasik leithoktuna bobona makhut thilliba adomda yengi. Numitna mayum changlamdaini. Mamsilakpagi mangda uriba swimming pool dusu akoibado mai macha thangatuna mayek sengna phazabadu uhalli. Nakaloirapna piktak tawna sariba guest house dusu ure. Liana leiriba yumduga phazaba chawba khetnarabasu guest house to hauzik matamgi magun khudingmak haptuna saba yumni haibadi adumak khangba ngami. Seibungo aina spare key ama nangi sasemlakbani. Masigi card sina loinamag adum hangba yarabani. Hanadi Lia ibani khag yumgi sose paibani. Hojikti nangso mapairo. Bobona karisu chingnadana ahenba wahai kishu haidana yumgi spare key ama YAICHENBADA pibadu uraga Lia pishumani du suklap yengi. Pining de haibanate bobogi matawdudani Liana muna yengliba. Kanasu changhandaba magi mayumni adugi shumathakta top star Liagi yumni. Handakta nauna thengnariba misaksida makhoi mayamna asuk thazaba thamlibasina kamdawnano. Lia, nangdi bungoda kari hainingba leire. Coffee cup to jetna paisillaga khalambani wakhal ama. Bobona khangkau kaurakpaduda khangpre khangi. Ha, coffee do hawra. Aige espresso machine da sembase yam hawban. Hawba thakningadi sidala aga sem. Mathong khangda bring ang thoklubado chaplepi. Haidokhiba wahaido karino khanjiluraga masa mathanta ikaiba phawre. Mamaidu makhutna khumjinduna ikaiba khangi. YAICHENBADI matawdu yenglaga pungsum khibagum tawri. Masu bhaptada khanghai haidoki. Hoilaki. Paukhumduda nontharamba mamaido fat haigatuna amuk yengla Eliyado. Anidu michane. Soikiba wahaini adubu karigino asoiba khuding aranba khudingsu magabu oirabadi achumba aphaba oiraboida ningi. Khoiramba leisu achumba oina uhalli. Lia ikairaduna fuk haugatlaga magi ka tamna kakhatkhige tawi. Stair du tangkhaichana kakhalakpadani mamaidu khazik leithoktuna boboda yenglaga hairamba. Da bobo, hayeng aigi schedule loin cancel to bigro. Tentakna haifam thokpa khrasi hairaga boboda mityeng taramba magi meshnado nakanda famliba mangonda mo mityeng tare. Marau lei magi mityengdo. Prap chengkhatke magi ka tamna. Lauja hawi bobona de. Kai no ngawrabo, kai cancel no. Kari muk tawrage ba. Tasinade khumlamde hangliba wahang singdugi paukhumso. YAICHENBA su Liagi matawduda wakhal amadi khalhalli. Paukhongni hairamliba wahai singdu. Paukhongni yenglamliba mityengduso. Masimadi khangi YAICHENBA ngasi haiba numitse paukhong sinamabu otlarani haibaso. Naitom tana sariba guest house tuda YAICHENBA changle. Yum amada leigadaba potlamsing loina sunale. Magi purakpa begto makhada thame. Phamangduda masado pop taaduna hipthai. Waring asidita singna wakhalso hakchangso. Hayeng haiba mana mo kari anoba paukhong changadawribano. Karamba anoba sintha pirakadawribano.